Mayam si cherry blossom cái phajadre không chứ không ngallibuko ayuki pung te maka nipan tarakpa ngairi thawak chatrikanda lakpanebako hose kai kilometer taramuk lapaga si mafam jamda phawbane cherry blossom gi mayam di yangan gen lakpane phajadre mayam chini ko spring gi phajaba haise matek sum namak lambi ama pulap sangan leibako matek sum hapake 상범도니까 그냥 지대 장학금이고 딱 나나 레이라께고 수영다 양파제 영 것이다 영 맞아들 알고 배 장하니 보다 제일 보자 하울이지 또 네. 잠시제 위켄굼바 데이디 chuti matam na roi mi chil le ko cha phamu lai te gai thawam ju lai te roi mi chil le dong si de chuti na te working day ne ba Thursday ne ba ko na ai wan ta da la ho le da na mi me kam lak tre kan tabak sat na bai khon na bai loi sin le ram man na kan ngan na ho ga ga ta oi lak thwe e mi chil la kan yaw da na sin na tre di si photo ka pham an de video ka pham ga lai roi da ne ba ko mi ne ta yom da ne ba si ma pham je gai da lak ba do minute kun manga muk chang ma pham ji pung ma hena chang do ne ba gai do traffic jam lei ba gi ko mi lap lak chan ba si ma pham ji da na koi lai ma tam ji chap cha re ayung an ta lak pa nung sa ju sa re ngasi din hang gai da gi nong chu ra nong mang ba ne jik lei ba bu hal laman hak chang sa jel taw ba gum ba kai ka khra ma ngai ko lai ji na chi sa li ji ju sing khong kan ne ba ko isi akan kakat kakan de sing wang mayam lei ba ko ne phajaba hai tai ma pham si yong ku phaja si Nam sang này có những lại gì sang quay không được gì xả lý đây là khăn bờ khá là chặt là cái đôi đóng mát này có là tổ lại mát cái gì ngay tôi mà ăn lấy hơi còn không đâu xin lạc vào này vào đây có quạt lý cái chặt thô là gì ta bọc một chặt này nó được có đồng nằm ở som là cần cái tăng relay đi bộ có ở đó ngay cái đi sai bộ tăng năm mươi cái rồi sao là cái xem này này có thôi xem lại mấy cái gì festival rồi là tàu từ này bộ có chỉ đây hàng date 31 dagi hawraga date 5 pau ayam tam loi ken grani bo ko thang hafta lo salak pada de simyam je aina hab do mana loi hakolak tu ne na jek lei chali myam je si u je mana am ta pan ju je si mana mu song khalak tu ne ba si dagi lei ken ga kan da nung khit ka sila ani nong myam chura ani ko adu tho je myam mate mu thok pai da phajab myam do hapake ko myam thole e cái anh tàu rồi phải ra ra mà phâm gì hiện một tí lôi xe lẻ là không nào bắt tàu rồi gì thằng ông phâm đóng xe tụi này có gì ấy tôi thôi lấy mà gì anh đang xài hậu này là ha cũng bấm tay áo đều có
ꯑꯍꯜ ꯂꯃꯟ ꯉꯥꯛꯇꯅꯦꯕ ꯊꯣꯛꯅꯔꯛꯏꯁꯦ ꯌꯥꯍꯧ ꯉꯟꯕꯅꯤꯅ ꯑꯍꯟꯗꯤ ꯂꯣꯏ ꯇꯨꯝꯅꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯊꯕꯛ ꯆꯠꯄꯩ ꯆꯠꯅꯔꯝꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯊꯣꯛꯑꯁꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯨꯒ ꯑꯩꯅ ꯑꯇꯣꯞꯄ ꯆꯦꯔꯤ ꯕ꯭ꯂꯣꯖꯝꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯑꯇꯣꯞꯄ ꯃꯇꯦꯛ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯁꯨ ꯁꯤ ꯂꯣꯏ ꯍꯥꯞꯆꯤꯟꯖꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯝ ꯐꯖꯕꯅꯤꯀꯣ ꯑꯇꯣꯞꯄ ꯃꯐꯝꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯐꯝꯁꯤꯗꯪꯒꯤ ꯅꯠꯇꯕ ꯑꯗꯨꯅ ꯆꯦꯔꯤ ꯕ꯭ꯂꯣꯖꯝꯁꯤ ꯀꯣꯔꯤꯌꯥ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯄꯨꯂꯞ ꯁꯥꯠꯂꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ ꯈꯤꯇꯪ ꯁꯥꯕ ꯃꯐꯝꯅꯦꯕ ꯑꯗꯨꯅ ꯍꯥꯟꯅ ꯁꯤꯗ ꯈꯤꯇꯪ ꯍꯥꯟꯅ ꯌꯧꯔꯛꯄ ꯑꯇꯣꯞꯄ ꯃꯐꯝ ꯌꯧꯔꯛꯇ꯭ꯔꯤꯀꯥꯟꯗ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯤꯒꯤ ꯎꯜꯁꯥꯟ ꯁꯤꯇꯤꯁꯤꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯃꯌꯥꯝꯗꯁꯨ ꯆꯦꯔꯤ ꯕ꯭ꯂꯣꯖꯝ ꯁꯥꯠꯄ ꯍꯧꯔꯕꯅꯦꯕꯀꯣ ꯁꯥꯠꯂꯕꯅꯦꯕ ꯂꯣꯏꯅꯃꯛ ꯑꯗꯨꯅ ꯃꯇꯦꯛ ꯆꯠꯄꯗ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝ ꯁꯨꯝ ꯅꯝꯃꯛꯄꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨꯁꯨ ꯍꯥꯞꯄꯛꯀꯦ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯁꯤꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯅꯨꯡꯗꯅꯦꯕꯀꯣ ꯁꯤꯒꯤ ꯆꯦꯔꯤ ꯕ꯭ꯂꯣꯖꯝꯁꯤꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯐꯖꯅ ꯁꯥꯠꯂꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯐꯦꯁꯇꯤꯚꯦꯜ ꯃꯆꯥ ꯑꯃꯁꯨ ꯇꯧꯔꯤ ꯆꯦꯔꯤ ꯕ꯭ꯂꯣꯖꯝ ꯁꯥꯠꯄꯒꯤ ꯁ꯭ꯄ꯭ꯔꯤꯡꯒꯤ ꯁꯤꯗ ꯍꯣꯔꯦꯟ ꯄꯨꯡ 12ꯗ ꯑꯉꯥꯡ ꯁꯥꯇ꯭ꯔ ꯀꯩꯀꯥ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯁꯤꯒꯤ ꯂꯝꯄꯥꯛ ꯃꯆꯥꯁꯤꯗ ꯄꯤꯛꯅꯤꯛ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯀꯩꯀꯥ ꯋꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯅꯨꯡꯒꯤꯅꯤꯀꯣ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯅꯨꯡꯒꯤꯗꯤ ꯁ꯭ꯋꯥꯏ ꯃꯄꯥꯁꯤꯅ ꯈꯔ ꯌꯥꯝ ꯁꯥꯠꯂꯦꯕꯀꯣ ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ ꯁꯥꯠꯇ꯭ꯔꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯤꯜꯗꯤꯡ ꯍꯥꯏꯇꯥꯔꯦ ꯗꯤꯄꯥꯔꯠꯃꯦꯟ ꯀꯩꯀꯥ ꯂꯩꯐꯝꯀꯣ ꯃꯌꯥꯝ ꯆꯦꯔꯤ ꯕ꯭ꯂꯣꯖꯝ ꯐꯖꯅ ꯁꯥꯠꯄ ꯍꯧꯔꯦ ꯃꯇꯦꯛ ꯅꯝꯃꯒ ꯍꯥꯞꯆꯔꯛꯀꯦ ꯌꯥꯝ ꯐꯖꯕꯅꯤ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯄꯨꯂꯞ ꯂꯝꯕꯤꯁꯦ ꯃꯌꯥꯝ ꯆꯦꯔꯤ ꯕ꯭ꯂꯣꯖꯝꯁꯦ ꯐꯖꯅ ꯁꯥꯠꯄ ꯍꯧꯔꯦ ꯁꯤ ꯃꯥꯔꯆꯀꯤ ꯗꯦꯠ 31 ꯃꯥꯔꯆ ꯂꯣꯏꯔꯛꯄꯗ ꯐꯖꯅ ꯁꯥꯠꯄ ꯍꯧꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯑꯅꯛꯄ ꯃꯐꯝꯗ ꯆꯦꯔꯤ ꯕ꯭ꯂꯣꯖꯝ ꯁꯥꯠꯄ ꯃꯐꯝꯈꯩꯗꯁꯨ ꯆꯠꯂꯒ ꯚꯤꯗꯤꯑꯣ ꯅꯝꯖꯔꯛꯀꯦ ꯌꯥꯝ ꯐꯖꯕꯅꯦ ꯃꯌꯥꯝ ꯆꯦꯔꯤ ꯕ꯭ꯂꯣꯖꯝꯁꯦꯀꯣ ꯖꯄꯥꯟꯗꯅ ꯁꯥꯀꯨꯔꯥ ꯍꯥꯏꯅꯗꯅ ꯀꯣꯔꯤꯌꯟ ꯃꯔꯣꯟꯗꯗꯤ ꯀꯩ ꯍꯥꯏꯕꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯆꯦꯔꯤ ꯕ꯭ꯂꯣꯖꯝ ꯍꯥꯏꯔ ꯈꯪꯅꯩ ꯑꯩꯈꯣꯏꯗꯤ ꯁꯤ ꯌꯦꯡꯉꯨ ꯄꯨꯂꯞ ꯂꯝꯕꯤꯁꯦ ꯄꯨꯂꯞ ꯁꯨꯃꯥꯏꯅ ꯁꯥꯠꯂ ꯂꯩꯗꯅ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯁꯤ ꯌꯦꯡꯉꯣ ꯂꯣꯏ ꯀꯦꯟꯕ ꯍꯧꯔꯦ ꯁꯤꯒꯤ ꯀꯦꯜꯂꯤ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯂꯩ ꯁꯥꯠꯂꯛꯄꯗꯨꯅꯦꯕꯀꯣ ꯁꯤ ꯂꯩꯁꯦ ꯁꯥꯠꯂꯛꯄꯁꯦ ꯎꯅꯥ ꯑꯃꯨꯛ ꯑꯣꯜꯂꯛꯇꯣꯏꯅꯦꯕꯀꯣ ꯅꯍꯥꯟꯗꯩ ꯑꯗꯨꯝ ꯀꯪꯉ ꯂꯩꯔꯤꯅꯦꯕ ꯀꯩꯝ ꯄꯥꯟꯗꯦ ꯃꯅꯥ ꯑꯝꯇ ꯄꯥꯟꯗꯕꯤꯗ ꯁꯤ ꯂꯣꯏ ꯀꯦꯟꯈ꯭ꯔꯀꯥꯟꯗ ꯅꯨꯡꯁꯤꯠꯅ ꯍꯨꯝꯃꯒ ꯀꯦꯟꯈ꯭ꯔꯅꯤꯕ ꯍꯞꯇꯥ 2-3ꯗ ꯑꯗꯨꯒ ꯄꯨꯂꯞ ꯑꯁꯪꯕ ꯃꯅꯥ ꯑꯣꯏꯅ ꯄꯥꯜꯂꯛꯇꯣꯏꯅꯦꯕ ꯁꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯍꯌꯦꯡ ꯐꯣꯜ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯄꯨꯂꯞ ꯑꯃꯨꯛ ꯀꯦꯟꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯆꯍꯤ ꯁꯥꯏꯀꯜ ꯑꯃꯃꯝꯅꯦꯕ ꯁꯤꯁꯦ ꯑꯗꯨꯅꯅꯦ ꯃꯣꯏ ꯌꯥꯝꯅ ꯁꯤꯁꯦ ꯁꯤꯒꯅꯤꯐꯤꯀꯦꯟ ꯑꯣꯏꯅ ꯂꯧꯅꯔꯤꯁꯦ ꯁꯤꯖꯟ ꯑꯅꯧꯕ ꯑꯃ ꯂꯥꯛꯄꯒꯤ ꯍꯥꯏꯇꯥꯔꯦ